Hello guys, this is Sumam with the video to the lecture. This is the Yamagani when you share the period of Yam to put the hand of the man and so in a kind of Yam ready to her to see Yam to say, you to see if you can do. I have 2021 December of the month. Yam to get same means cái khẩu hiệu của tất cả các bài những khẩu hiệu của tất cả các bài gì cái gì đấy cũng một phần Masih aigi mình xem mà sẽ ra biệt cầu ấy đó là quốc tế các phát bài nó thôi sẽ có tin quốc tế các phát bài yao thì có tin sẽ yao thì mình xin sẽ yam nó sắc sẽ yam phát ra không ổn định có mà bút chi yam sắc tiền này đó ai udi masih kemarin tahu no meam na haina batuda masai buk si masak yam ki habini na masih tagi chu kitang khajaba kanglup ai mi amani ta mi yo ga mani adu dina ai sakse buk tagi chu kitang khajaba na tu si na tagi buk tagi khajaba ni chene ni sene cái người thế đó yam bao nhiêu cái hot này yam ai si cái chu tôi có qua sarkar gi bis tàu đi hay người xa cái là nga thì farm farm mình lấy lâu lâu ra ẩm đi sang giàu có mà tôi đúng con này ra đúng là như kia ăn xin ăn giờ làm cái ngay lấy cái cái ở YouTube sẽ cũng hiện hai kia cũng hot này cái phần ra rồi xuốngจากแต่เมนูนี่ที่หมายเราต่ออยู่กับไอ้masih profession oil nanti aku nak tahu di nanti masih sampai lagi time pass ni masih oil nanti miam dah aku ni wah potha ba yang tang oil kasu aku na kana pun bawa ba lagi mai thom dah mau hal lagi di ai ni mana zaman ai di sini lah sini mana zaman ai ya le kan na mana tahu masih na simpan mana direct buy kan ni na saja time pass ni tahu ni tu ba masih akan continue yang ko ay na like ito kay dia yang ay lo roda hanggang mo ham tang ko si sahi kyam so ke ti hang ni ti ba ka ay taw hoy ay yung pan dere ay sahi si 30 ga 34 auto minus me ay pa ma sa pa ma na dere ko ay puli ba ko ay masapa ba ni kamana kuman ko ke kamana rias ko ke ko ay ni su kamana iya ma lagi angang ko rias pa ko no ni yung pa le ko ni ni tàu thì vậy có những bạn jam nu ngai bro ko video sen ni ba ko jam nu ngai video bro gi ai chỉ cần đăng cái bây giờ hàng ngon bro x cái này X still like thế bo ai đi once một từng cái gì cũng bạn như thế mà xin lifetime này là cần gì mayam cái yang ăn thìตรงงานสายแต่ก็ทำมาดอกมาดูที่ไอ้ความที่ได้ไอ้แต่ แต่อันนั้นแต่เมื่อนั้นที่โปรกีฮานาปากันหมดเลยคุณจีด้าที่ไอ้ดีเยอะเลยเลยว่ามันต้องไปใกล้ในที่ก็เลย มาดูที่น่ะมาดูการคูลเลเตอร์ยาวสุดดีมาดูโคตรเป็นขนาดการก็มาเลยโอ้ยไอ้สิ่งที่ยามแบบยามอะไรจะได้โปรแต่คนชนะตัวกันเนี่ยก็น่ะYouTube สิก็ยามซึ่งทำเลยชาติต่างก็ขั้นแบบYouTube สิก็ภาษาที่ยามพังนะให้ยินบ้างแต่ก็พังยังหนึ่งบ้าง masih kaino ni masih tasing madi paisa si mayam di YouTube si tawraga paisa si phangam gani ga na khalam gani madu moi gi criteria khara lei ko hai ba criteria sing du sunjaga di tha amada $100 suba sudaba na lei ni ani sing du sunjaga di $100 si sudri bhaw tha tara oi gera sahi ma oi gera masih $100 surkan dai ko payment si ko da transfer to kan ya duna to ko bi sa si kham ya ti adu yam pi pi amount ne ko ge monetize to ro matung da
ꯀꯩꯅꯣ ꯑꯦꯗ ꯃꯆꯥ ꯃꯆꯥ ꯑꯦꯗꯚꯔꯇꯥꯏꯁ ꯃꯆꯥ ꯃꯆꯥ ꯍꯥꯞꯄꯛꯏꯁꯦ ꯁꯤꯒꯤꯁꯤ ꯌꯨꯇꯨꯕꯅ 50% ꯐꯪꯕ ꯑꯩꯈꯣꯏꯗ 50% ꯑꯩꯈꯣꯏꯅ ꯐꯪꯉꯤꯗꯨꯗꯒꯤ ꯑꯃꯨꯛꯀ ꯀꯣꯄꯤꯔꯥꯏꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯔꯁꯨ USX info ꯒꯥꯏꯅ ꯂꯩ ꯑꯗꯨꯒꯤ 30%ꯁꯤ ꯇꯦꯛꯁꯁꯤ ꯃꯈꯣꯏꯅ ꯀꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯂꯦꯝꯍꯧꯕ ꯀꯦꯄꯤꯇꯦꯜꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯤꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯇꯨꯕꯁꯤ ꯇꯧꯕ ꯍꯧꯖꯔꯛꯄꯇ ꯉꯥꯏꯔꯅꯤ ꯑꯩꯈꯣꯏꯁꯨ ꯀꯨꯏꯕ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯌꯨꯇꯨꯕꯁꯤꯒꯤ ꯃꯔꯝꯗ ꯕ꯭ꯔꯣꯈꯣꯏꯗꯤ ꯈꯔ ꯀꯨꯏꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯅꯤꯡꯗꯅ ꯍꯪꯖꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯛꯇꯅꯤ ꯆꯪꯉꯤꯁꯤ ꯑꯩꯈꯣꯏ ꯖꯁ ꯏꯟꯇꯔꯇꯦꯟꯃꯦꯟ ꯈꯛꯇꯅꯤ ꯄꯩꯁꯥ ꯀꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯪꯖꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯌꯨꯇꯨꯕꯁꯤ ꯇꯧꯔꯒ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕꯒꯤ ꯃꯑꯣꯡꯗ ꯈꯟꯕꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯉꯤꯕ ꯃꯇꯝꯅ ꯍꯦꯜꯂꯦꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯁꯤ ꯌꯨꯇꯨꯕ ꯇꯧꯕ ꯍꯥꯏꯁꯤ ꯍꯦꯛꯇ ꯃꯤ ꯑꯃꯅ ꯆꯣꯡꯊꯣꯛꯑꯒ ꯐꯠꯂꯣꯅꯒ ꯑꯩ ꯌꯨꯇꯨꯕꯇ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯌꯥꯏ ꯃꯔꯝ ꯑꯃꯗ ꯀꯃꯥꯏꯅ ꯌꯥꯏ ꯃꯇꯝ ꯃꯥꯡꯕ ꯉꯝꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯇꯨꯕꯁꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯒꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯇꯧꯔꯒ ꯄꯩꯁా ꯃꯌꯥꯝ ꯐꯪꯒꯅꯤ ꯀꯥꯏꯅ ꯈꯟꯖꯔꯒ ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯄꯩꯁꯥꯁꯤ ꯂꯥꯛꯎ ꯌꯥꯗꯕꯗꯒꯤ ꯕꯤꯠꯁꯤ ꯗꯥꯎꯟ ꯇꯥꯔꯒ ꯇꯣꯛꯈꯤꯕ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤ ꯑꯗꯣ ꯃꯁꯤ ꯇꯧꯒꯦ ꯃꯁꯤꯒꯤ ꯐꯤꯜꯁꯤꯗ ꯆꯪꯒꯦꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯀꯠꯊꯣꯛꯄ ꯍꯛꯆꯥꯡꯒꯤ ꯍꯥꯏꯗꯤ ꯀꯠꯊꯣꯛꯄ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯒꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯨꯇꯨꯕꯔ ꯃꯦꯒꯥꯅ ꯍꯥꯏꯔꯒ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯃꯤ ꯀꯥꯡꯂꯨꯞ ꯀꯩꯅꯣ ꯈꯔ ꯌꯥꯎꯏ ꯃꯤꯑꯣꯏ ꯈꯔ ꯌꯥꯎꯏ ꯍꯥꯏꯔꯤꯁꯤꯡꯕꯨ 100K ꯌꯧꯒꯦꯔꯥ 1000K ꯌꯧꯒꯦꯔꯥ 1 million ꯌꯧꯒꯦꯔꯥ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥꯅꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕꯅꯤ ꯃꯤꯅ ꯃꯁꯛ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯕꯒꯤ ꯗꯔꯀꯥꯔ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯏꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯏꯟꯈꯠꯄꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯌꯧꯍꯟꯕꯤꯕ ꯑꯩꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯍꯜꯂꯤꯁꯤ ꯄ꯭ꯔꯖꯥꯒꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯒꯤ ꯚꯦꯂꯨꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄꯤꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯕ ꯇꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗ ꯑꯦꯒꯦꯟꯁꯇ ꯊꯕꯛ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯅꯤ ꯁꯃꯥꯖꯀꯤ ꯀꯠꯊꯣꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯃꯤꯅ ꯀꯣꯃꯦꯟꯗ ꯐꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨ ꯑꯗꯥ ꯁꯤꯖꯤꯟꯅꯔꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯥꯎꯕ ꯌꯥꯗꯦ ꯃꯗꯨ ꯕꯦꯗ ꯀꯣꯃꯦꯟ ꯏꯟꯇꯔꯦꯁ ꯗꯥꯎꯟ ꯇꯧꯕ ꯌꯥꯗꯦ ꯕꯦꯗ ꯀꯣꯃꯦꯟ ꯄꯤꯔꯛꯏꯕ ꯃꯤꯁꯤꯡꯗꯣ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯨꯇꯨꯕꯀꯤ ꯐꯤꯜ ꯑꯁꯤꯗ ꯆꯪꯉꯒꯗꯤ ꯃꯁꯤ ꯀꯌꯥꯝ ꯋꯥꯏ ꯑꯃꯁꯨꯡ ꯋꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯤ ꯑꯃꯁꯨꯡ ꯆꯪꯗꯦ ꯍꯥꯏꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯀꯥꯟꯗ ꯑꯣ ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯕꯦꯗ ꯀꯣꯃꯦꯟ ꯄꯤꯔꯨꯔꯤꯁꯤ ꯃꯁꯤ ꯂꯥꯜꯂꯦꯀꯣ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯤ ꯂꯝꯖꯤꯡꯅ ꯍꯣꯠꯅꯕꯖꯥꯠꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯈꯪꯒꯅꯤ ꯑꯗꯨ ꯕ꯭ꯔꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯪꯉꯣ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯣꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯣꯅ 1 ꯂꯥꯈꯀꯨꯝꯕ 2 ꯂꯥꯈꯀꯨꯝꯕ ꯌꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯐꯥꯎꯒꯗ꯭ꯔꯥ ꯑꯗ ꯇꯧꯒꯦ ꯈꯟꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ 1 ꯂꯥꯈ ꯌꯧꯒꯦꯔꯥ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ 1000 ꯌꯧꯒꯦꯔꯥ ꯑꯦꯕ꯭ꯔꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯇꯤꯗ ꯑꯗꯨ ꯍꯥꯞꯄꯨ ꯑꯗꯥ ꯍꯥꯞꯄꯨ ꯀꯥꯏꯅ ꯃꯤꯅ ꯍꯥꯏꯔꯛꯄꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯍꯥꯞꯄꯅꯦ ꯑꯩ 1K ꯌꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯍꯥꯞꯄꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣই ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯃꯁꯤꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯄꯤꯕꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ XYZ ꯑꯃꯐꯥꯎꯅ ꯄꯤꯕ ꯅꯠꯇꯦꯕ ꯐꯣꯔꯦꯟ ꯗꯣꯂꯔꯅꯤ ꯐꯣꯔꯦꯟ ꯗꯣꯂꯔꯁꯤ ꯀꯟꯚꯔꯠ ꯇꯧꯔꯒ ꯏꯟꯗꯤꯌꯟ ꯔꯨꯄꯤꯗ ꯀꯟꯚꯔꯠ ꯇꯧꯔꯒ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯤꯁꯤꯗ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯆꯥꯎꯊꯣꯛꯀꯗꯣꯏꯅꯣ ꯆꯥꯎꯊꯣꯛꯐꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯑꯩꯗꯤ ꯁꯨꯡꯆꯥꯎ ꯆꯥꯎꯊꯣꯛꯂꯣꯏ ꯃꯤ ꯑꯇꯣꯞꯄꯅ ꯌꯥꯔꯝꯕ ꯌꯥꯏ ꯌꯥꯔꯝꯗꯕ ꯌꯥꯏ ꯑꯗꯒꯤ ꯆꯥꯎꯊꯣꯛꯑꯝꯕ ꯌꯥꯏ ꯆꯥꯎꯊꯣꯛꯑꯝꯗꯕ ꯌꯥꯏ ꯃꯗꯨ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯁꯤꯝꯄꯜꯅꯤ ꯑꯦꯕ꯭ꯔꯤ ꯃꯤ ꯂꯥꯛ ꯑꯔꯥꯛꯄ ꯈꯨꯗꯤꯡꯃꯛ ꯋꯦꯜꯀꯝ ꯇꯧꯕꯤꯒꯅꯤ ꯕ꯭ꯔꯣꯅ ꯍꯥꯏꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯌꯨꯇꯨꯕ ꯍꯥꯏꯗꯤ 1 ꯂꯥꯈ ꯌꯧꯔꯕ ꯑꯗꯒꯤ 2 ꯂꯥꯈ ꯌꯧꯔꯕ ꯁꯤꯁꯤꯡꯁꯦ ꯆꯥꯎꯊꯣꯛꯄꯗꯒꯤ ꯕ꯭ꯔꯣꯗ ꯀꯔꯤꯝꯇ ꯂꯩꯔꯣꯏ ꯕ꯭ꯔꯣꯗ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯑꯦꯅꯤ XYZ ꯄꯤꯛꯄ ꯂꯥꯛꯄ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯁꯤꯅꯦꯁꯦ ꯑꯗꯣ ꯕ꯭ꯔꯣ ꯊꯦꯡꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯣ ꯀꯔꯤꯝꯇ ꯍꯪꯉꯣ ꯕ꯭ꯔꯣꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯂꯝ ꯀꯔꯤ
ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯌꯦꯟꯁꯥꯡꯁꯤ ꯃꯁꯤ ꯃꯌꯥꯝꯅꯗꯤ ꯂꯥꯟꯅ ꯈꯟꯒꯅꯤꯀꯣ ꯁꯥ ꯑꯃꯁꯨꯡ ꯉꯥꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯄꯥꯝꯕ ꯌꯦꯟꯁꯥꯡ ꯂꯩꯇꯦ ꯑꯗꯨ ꯍꯥꯎꯕꯁꯨ ꯁꯥ ꯑꯃꯁꯨꯡ ꯉꯥꯅ ꯍꯦꯟꯕꯅꯤꯅ ꯄꯥꯝꯕꯁꯨ ꯁꯥ ꯑꯃꯁꯨꯡ ꯉꯥꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯕ꯭ꯔꯣꯒꯤ ꯍꯣꯕꯤꯁꯤ ꯀꯔꯤ ꯑꯩꯒꯤ ꯍꯣꯕꯤꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯩ ꯃꯥꯟꯅꯔꯦ ꯅꯣꯡꯃ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯇꯤꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁ꯭ꯇꯦꯠ ꯀꯥꯏꯁꯦ ꯊꯝꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯁꯥꯟꯅꯕꯁꯤ ꯇꯧꯊꯣꯛꯈꯤꯕꯅꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏ ꯀꯥꯟꯗ ꯕꯣꯜꯁꯤ ꯑꯩ ꯀꯤꯄꯔ ꯐꯥꯏ ꯃꯇꯝꯗꯨꯗ ꯕꯣꯜ ꯀꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯞꯅ ꯂꯥꯛꯄꯗꯨꯗ ꯐꯝꯊꯔꯒ ꯑꯣꯛꯀꯦꯅ ꯇꯧꯕꯅꯦꯕꯀꯣ ꯆꯦꯜꯂꯛꯄ ꯃꯇꯨꯡꯗ ꯑꯣꯛꯀꯦꯅ ꯇꯧꯔꯒ ꯃꯥꯡꯒꯤꯗ ꯂꯩꯇꯨꯝ ꯑꯃ ꯂꯩꯔꯝꯃ ꯇꯞꯂꯤ ꯇꯞꯂꯤ ꯆꯦꯜꯂꯒ ꯂꯩꯇꯨꯝꯗꯨ ꯇꯧ ꯊꯥꯔꯒ ꯂꯥꯜꯂꯒ ꯒꯣꯜ ꯆꯟꯒꯦꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯇꯤꯝꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯄꯣꯊꯥꯔꯣ ꯁ꯭ꯇꯦꯟ ꯕꯥꯏꯗ ꯂꯩꯔꯣ ꯍꯧꯖꯤꯛꯐꯥꯎ ꯁ꯭ꯇꯦꯟ ꯕꯥꯏꯗ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯣ ꯊꯦꯡꯅꯗꯅ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯕ꯭ꯔꯣꯕꯨ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯕ꯭ꯔꯣꯕꯨ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯧ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯧ ꯑꯩꯈꯣꯏꯁꯨ ꯕ꯭ꯔꯣꯅ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯦ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯝ ꯅꯧꯅ ꯍꯥꯡꯖꯕꯅꯤ ꯁꯣꯏꯕ ꯈꯣꯠꯄꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯗ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯚꯤꯌꯔꯁꯤꯡꯅ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯗꯨꯁꯨ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯤꯠꯇ ꯈꯔ ꯐꯖꯕꯅꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯈꯣꯏꯁꯤꯗꯤ ꯌꯥꯝ ꯍꯧꯔꯛꯄꯗ ꯉꯥꯏꯔꯦ ꯑꯉꯥꯡꯅꯦ ꯑꯗꯨꯅ ꯑꯩ ꯕ꯭ꯔꯣꯒ ꯊꯦꯡꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯆꯥꯎꯈꯠꯄ ꯂꯝꯕꯤ ꯑꯃꯗ ꯄꯨꯔꯛꯀꯦꯅ ꯍꯥꯏꯔꯒꯗꯤ ꯑꯃꯅ ꯑꯃꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯃꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄ ꯑꯁꯤ ꯌꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯐꯝꯗ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ